ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝꯕꯨ ꯊꯣꯏꯕꯅꯤꯂꯤ ꯀꯄꯜꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯁꯤꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯈꯪꯖ ꯍꯩꯖꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯄꯥꯎꯂꯦꯟ ꯀꯨꯀꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯄꯥꯎꯂꯦꯟ ꯀꯨꯀꯤ ꯌꯥꯏꯌꯦ ꯑꯗꯣ ꯑꯩꯗꯤ ꯊꯦꯡꯅꯖꯔꯨꯗ꯭ꯔꯦꯀꯣ ꯉꯁꯤ ꯇꯨꯗꯦ ꯑꯣꯏꯔꯦ ꯃꯥꯅ ꯊꯥꯡꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯥꯁꯦ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯣꯛꯍꯜꯂꯝꯒꯦ ꯀꯤꯁꯟ ꯏꯔꯣꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯥꯁꯦ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯨꯡ ꯍꯥꯏꯒꯗ꯭ꯔꯗꯤ ꯍꯥꯏꯐꯝꯈꯪꯗꯦ ꯑꯗꯣ ꯍꯥꯏꯗꯤ ꯆꯍꯤ ꯃꯇꯥꯡꯗꯤ ꯑꯃꯠꯇꯅꯤ ꯑꯗꯨꯝ ꯑꯩ ꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯔꯒꯦ ꯀꯤꯁꯟ ꯕ꯭ꯔꯣꯁꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯌꯥꯝꯅ ꯈꯪꯕ ꯍꯩꯕꯒꯤ ꯁꯤꯡꯕꯒꯤ ꯇꯥꯏꯞꯇ ꯋꯥꯗꯣ ꯉꯥꯡꯉꯛꯏꯕꯀꯣ ꯀꯤꯁꯟ ꯕ꯭ꯔꯣꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣই ꯀꯩꯅꯣꯁꯦ ꯀꯨꯀꯤꯁꯦ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ ꯍꯥꯏꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯥꯅ ꯁꯦꯝꯗꯣꯔꯛꯑꯒ ꯊꯥꯡꯒꯠꯆꯔꯛꯄꯅꯦꯕ ꯄꯥꯎꯂꯦꯟ ꯀꯨꯀꯤ ꯍꯨꯏꯁꯤꯅꯀꯣ ꯍꯥꯏꯗꯤ ꯃꯥꯁꯤꯁꯨꯅꯦ ꯔꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯆꯝꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤꯆꯝ ꯍꯥꯏꯗꯤꯅꯦ ꯀꯨꯀꯤꯗꯕꯨ ꯃꯤꯆꯝ ꯂꯩꯕ꯭ꯔꯥꯗꯣ ꯁꯥ ꯑꯣꯜꯂꯗꯤ ꯃꯤꯆꯝꯒ ꯂꯩꯇꯕꯅꯦ ꯃꯈꯣꯏꯁꯦ ꯁꯥꯅꯤ ꯁꯥ ꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯏꯁ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯔꯤ ꯈꯪꯕ꯭ꯔꯣ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯗꯥ ꯇꯧꯕ꯭ꯔꯥ ꯌꯥꯝ ꯉꯥꯡꯉꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯄꯥꯎꯂꯦꯟ ꯀꯨꯀꯤꯒꯤ ꯐꯣꯇꯣ ꯁ꯭ꯋꯥꯏꯗ ꯁꯥꯏꯠꯇ ꯊꯣꯛꯆꯍꯟꯒꯦꯁꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯆꯔꯔꯣꯏꯒꯦ ꯁꯤꯅꯤꯁꯦ ꯎꯔꯤꯗꯅ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯑꯅꯧꯕ ꯊꯣꯛꯂꯛꯄꯅꯤ ꯅꯈꯣꯏ ꯃꯌꯥꯝ ꯎꯔꯕꯣ ꯄꯥꯎꯂꯦꯟ ꯀꯨꯀꯤꯁꯦ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯄꯥꯎꯂꯦꯟ ꯀꯨꯀꯤꯅꯤ ꯀꯣ ꯄꯥꯎꯂꯦꯟ ꯀꯨꯀꯤ ꯅꯪꯁꯨ ꯌꯦꯡꯖꯧ ꯚꯤꯗꯤꯑꯣꯁꯦ ꯀꯣ ꯑꯩ ꯅꯪꯒꯤ ꯄꯥꯎꯂꯦꯟ ꯀꯨꯀꯤ ꯍꯥꯏꯗꯅ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯅꯉꯣꯟꯗ ꯖꯧꯅꯕꯒꯤꯗꯃꯛꯇ ꯀꯣ ꯍꯥꯏꯗꯤ ꯀꯤꯁꯟ ꯏꯔꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤꯍꯦ ꯏꯕꯨꯡꯉꯣ ꯆꯥꯛꯊꯤꯕꯨ ꯀꯤꯁꯟ ꯏꯔꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯒꯤ ꯄꯤꯇꯤ ꯃꯥꯔꯚꯤꯟꯗꯣ ꯃꯥꯔꯕꯣꯜꯗꯣ ꯃꯥꯔꯕꯣꯜ ꯍꯥꯏꯔ ꯃꯥꯔꯕꯦꯜ ꯍꯥꯏꯔ ꯊꯕꯤ ꯃꯔꯨ ꯃꯥꯟꯕꯗꯣ ꯑꯗꯨꯝꯁꯨ ꯌꯥꯝꯅ ꯑꯐꯥꯎ ꯁꯥꯅ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯌꯥꯝ ꯇꯧꯔꯛꯑꯦꯕꯀꯣ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯍꯥꯏꯇꯥꯔꯦ ꯅꯣꯏꯁꯦ ꯃꯍꯤꯛ ꯃꯇꯥꯏ ꯆꯦꯟꯕꯅꯤꯅ ꯌꯥꯝ ꯇꯨꯀꯠꯆꯩ ꯅꯣꯏꯁꯦ ꯎꯅꯤꯡꯗꯦꯕ ꯑꯩꯗꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯔꯣꯏꯒꯦ ꯇꯧꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯑꯃꯠꯇ ꯑꯣꯏꯁꯤ ꯍꯥꯏꯅꯈꯤꯕꯅꯤ나 ꯑꯃꯠꯇ ꯑꯣꯏ ꯑꯗꯨꯅ ꯀꯤꯁꯟ ꯏꯔꯣꯝꯗ ꯉꯥꯡꯉꯛꯄꯗꯣ ꯑꯗꯨꯃꯗꯤ ꯌꯥꯅꯤꯡꯗꯦ ꯃꯥꯅ ꯉꯥꯡꯉꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯅꯣꯏꯒꯤ ꯀꯨꯀꯤꯕꯨ ꯀꯗꯥꯏꯗ ꯍꯤꯁꯇ꯭ꯔꯤ ꯂꯩꯒꯦ ꯅꯣꯏ ꯍꯧꯔꯛꯐꯝ ꯈꯪꯕ꯭ꯔꯣ ꯅꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯅꯪ ꯅꯁꯥꯅ ꯈꯪꯕ꯭ꯔꯣ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯦ ꯅꯈꯣꯏ ꯀꯨꯀꯤꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯅꯪ ꯅꯁꯥꯅ ꯈꯪꯕ꯭ꯔꯣ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯄꯣꯠꯅꯤ ꯅꯣꯏ ꯀꯔꯤ ꯗꯣꯀꯨꯃꯦꯟ ꯄꯥꯏꯒꯦ ꯃꯩꯇꯩꯒꯤꯗꯤ ꯗꯣꯀꯨꯃꯦꯟ ꯂꯩꯅꯦ ꯅꯈꯣꯏ ꯗꯣꯀꯨꯃꯦꯟ ꯂꯩꯕ꯭ꯔꯣ ꯗꯣꯀꯨꯃꯦꯟ ꯂꯩꯔꯒꯗꯤ ꯄꯨꯊꯣꯔꯛꯎꯋꯣ ꯗꯣꯀꯨꯃꯦꯟꯗꯣ ꯂꯩꯔꯒꯗꯤ ꯄꯨꯊꯣꯔꯛꯑꯣꯕ ꯗꯣꯀꯨꯃꯦꯟ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔꯗ ꯆꯥꯛꯇꯥꯐꯝ ꯄꯤꯔꯒ ꯂꯩꯔꯛꯄ ꯅꯈꯣꯏ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯈꯔ ꯁꯦꯠꯍꯟꯗꯅ ꯆꯥꯛꯇꯥꯐꯝ ꯄꯤꯔꯒ ꯂꯩꯔꯛꯄ ꯅꯣꯏꯒꯨꯝꯅꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ ꯍꯥꯏꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯥꯏꯅ ꯈꯪꯉꯤꯅꯦꯍꯦ ꯑꯩꯈꯣꯏ ꯈꯪꯉꯤꯅꯦ ꯅꯣꯏ ꯀꯗꯥꯏꯗ ꯍꯤꯁꯇ꯭ꯔꯤ ꯂꯩꯒꯦ ꯅꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯈꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯦ ꯃꯨꯊꯠꯅꯕꯒꯤ ꯍꯣꯠꯅꯔꯛꯏꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯗ ꯃꯩꯇꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯅꯈꯣꯏꯒꯤ ꯀꯨꯀꯤ ꯅꯤꯉꯣꯜ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯂꯧꯕꯤꯔꯤ ꯉꯥꯛꯇꯅꯤ ꯈꯪꯉꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯗꯣ ꯆꯥꯏꯕꯤ ꯄꯛꯄ ꯉꯥꯛꯇ ꯇꯥꯟꯅꯔꯛꯑꯕꯅꯤꯅꯅꯦ ꯂꯧꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯃꯩꯇꯩꯅ ꯂꯧꯕꯤꯔꯔꯣꯏ ꯑꯇꯣꯞꯄ ꯖꯥꯇꯤꯅꯐꯧ ꯅꯈꯣꯏ ꯀꯨꯀꯤꯁꯦ ꯇꯨꯀꯠꯆꯔꯅꯤ ꯂꯧꯕꯤꯔꯔꯣꯏꯑꯕ ꯀꯗꯥꯏꯗꯒꯤ ꯂꯧꯕꯤꯗꯣꯔꯤꯒꯦ ꯑꯗꯨꯅ ꯄꯥꯎꯂꯦꯟ ꯀꯨꯀꯤꯅ ꯈꯪꯖꯜꯂꯨꯀꯣ ꯅꯈꯣꯏꯒꯤ ꯀꯨꯀꯤꯗꯨꯅꯤ ꯃꯔꯣꯟ ꯇꯝꯕꯤꯔꯤꯌꯦ ꯀ꯭ꯂꯥꯁꯀ ꯇꯥꯛꯏꯌꯦ ꯀ꯭ꯂꯥꯁꯔꯨꯝꯒ ꯊꯝꯕꯤꯗꯧꯗ꯭ꯔꯣ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯀꯨꯀꯤ ꯅꯤꯉꯣꯜ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯁꯔꯨꯝ ꯊꯝꯃꯦ ꯀ꯭ꯂꯥꯁ ꯇꯥꯛꯏ ꯏꯁꯩꯒ ꯁꯛꯍꯜꯂꯦ ꯀꯩꯅꯣꯁꯤꯡꯗꯣ ꯏꯌꯥꯔꯁꯤꯡꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯌꯥꯔꯗꯣ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯤꯕ ꯃꯣꯏꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯌꯥꯔꯁꯨ ꯃꯩ ꯍꯧꯔꯦ ꯅꯈꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯤꯟꯕꯨ ꯆꯥꯎꯅꯕ ꯖꯣꯛꯑꯒ ꯍꯥꯏꯗꯤ ꯃꯄꯨ ꯑꯣꯡꯒꯜꯂ ꯖꯣꯠꯂꯦ ꯍꯥꯏꯗꯣ ꯅꯈꯣꯏ ꯀꯨꯀꯤꯁꯤꯡꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯂꯩꯗ ꯄꯥꯎꯇꯥꯛ ꯌꯥꯝꯅ ꯂꯩꯗ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯀꯣ ꯑꯗꯨꯒ ꯍꯨꯏꯕꯨ ꯆꯥꯎꯅꯕ ꯖꯣꯛꯂꯒ ꯍꯨꯏꯕꯨ ꯑꯣꯡꯒꯜꯂ ꯆꯤꯛꯑꯦ ꯍꯥꯏꯗꯣ ꯅꯈꯣꯏꯅ ꯀꯨꯀꯤ ꯅꯣꯏꯅꯅꯦ ꯃꯩꯇꯩꯗ ꯇꯧꯔꯤꯁꯦ ꯑꯁꯤꯅꯤ ꯁꯦꯝ ꯈꯪꯉꯤꯗꯅ ꯅꯣ ꯗꯤꯐ꯭ꯔꯦꯟ ꯀꯣ ꯀꯔꯤꯝ ꯈꯦꯠꯅꯕ ꯂꯩꯇꯦ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯩꯇꯩꯗ ꯇꯧꯔꯤꯁꯦ ꯃꯩꯇꯩꯅ ꯆꯥꯛꯇꯥꯐꯝ ꯄꯤꯔꯨꯕꯒꯤꯗꯃꯛꯇ ꯅꯤ ꯅꯣꯏꯅ ꯇꯧꯕꯤꯔꯛꯏꯁꯦ ꯀꯣ ꯑꯗꯨꯒ ꯄꯣꯄꯤ ꯈꯔ ꯊꯥꯖꯤꯜꯂꯒ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯁꯦ ꯑꯗꯨꯒꯨꯝꯕ ꯆꯤꯟꯖꯥꯛ ꯐꯠꯇꯕꯁꯤꯡꯗꯨꯗ ꯂꯥꯏꯆꯨꯍꯜꯂꯒ ꯑꯗꯨꯒ ꯃꯩꯇꯩ ꯃꯆꯥ ꯀꯌꯥꯅꯣ ꯅꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯤꯁꯦ ꯅꯈꯣꯏꯅ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯅꯣꯏ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ
नखोई कुकी लमजा सरा महिक मताई चेनबा नोइना पोपी हाइबा पोपी से पुथोअमद्रगदि अखोई मैतै मसा मयाम अम सिगिरि सिंगसे सिरोइदबने खंगेदना चिंजाक से नखोइना पुथोकपदगिनि को दो नसाना खंगोबा नखोइगी हिस्ट्री अखोइना खंगदबा नते को नंग त नते ने ओजा ओजा कुकी पाउलेन नंग ओजा रने हा नंग कयाम खंगगेने नंग कयाम खंगगेबा नंग ना खंग ahei साना वांगांगैदो चुंग्रोबानी ने इबुंगो सनीरोम ना ngangido दोइ ngaharaga romita mangangdamu chin aidi iche romita mangangdamu hairi ko myam romita mangang na ngangiba mayam se chin thiba ngaktani haina ko ado video se jobiragadi iche romita su support obiro kaigino haidi mana ngangiba mayam se khoju taba ngamde kaino haidi iche emda sumaina wanganga khoina tana legidaba nate aduna reply pijarak pani video se samjarak pani bako ado haidi iche romita da kuki paulen na sumaina haire romita nangna kari khange ha romita mangang na chinthi ba kaya pauru sandu do namai do ikai dro kairena koki paulen na ko adi video jengi ba mayam viewers mayam duna nang na ngang ising do chinthi ba ngakta ne aina khanghi ba numitu da nang namai do ikai dro kai so hairi ba ko ado kai hai tare ibungo asumba ne video se makpa ta ba nakhoina tawbadu di tawre hai ta ba nakhoi guma chinthi ba kuki na ten he nakhoi di chinthi ba number 1 chinthi ba number 1 aduna maitei se hat na bagi noine simba ko nakhoi tra ne chummi se nakhoi tra ne noi yam chummi ne talia ba khoge thangi dana nammai go tin chi chani sidi si jan bia roige nungai bi de kai noi di khangbra khangda wa chaka chaka ngang ba se khoi taning de ba lem da ba nakhoi ne bo karai lem ba khangai ge kuki lamja sara noi na kari lem ba khangai ge ha matungda amu hana ne ngang kanu khangi dana bina sa ba soi roi he masak nei na amadi thabi maru leire nangdi nang namu kari mali hairo ro nang namu kari man ge hangbro kumbra awaw ba mali kumbra awaw ba khangi dana sini myam ngasi di video sa swai da sum lo sanjaraga mathangda amuk nungai da video dum pujarake myam se dum haibiro bye bye